Tronglaobigi victim singga unakhre haukiba April tareta Tronglaobi ward number tareta pikliba angang anibu minungsi leitana sahing chaba sadagi hena tamtirba miyosina mamagi mathanungda konduna nungaina tumjariba mamagi phizigi mani oiriba angang anigi mathwaibu punsi pikhamnan kiba amasung thautok adubu pendabadagi miyamgi ihau satharakpada Central Force na nongmai kapthorakpada nongmaina panbadagi sonba thautok adugi matangda Nurhim Memorial Foundation gi chairman Junus Khan laikhidriba pikliba angang adugi mama mapa oina mangal amasung oina binita amadi sokpadagi laikan nariba ningthausam naugi mayumda satuna mateng pangkhre hairi victim family sing aduga unabagi khongsat aduga mari leinana Junus Khan hai thautok asi yamna nungaitaba thautok amani Makhatana mungana thoktabasu oisanu loinana thautok asida chenerba miyoi khudingmak mari leinabasuna athubada phaduna dandi pibiyu haiki banba yabadi haukiba April 3 amasung 8 ki lonaba ahing nongyai matung pung ama makhairom tabada Tronglaobi awang lekai ku military chingnabasingna bom kapsilakiduna angang ani sikibani amasung masigi matungda haurakba ihauda CRPF na nongmai kapada micham ahum amasu sikibani